ngasi phongkhiba tongan manipuri siphongsing amasung thokhiba thawdo wathoksingi maroibi pausing myamna thamjage ahanbada ngasi phongkhiba nahadrol thawdang pausigi editorial myamna thamjage Damsigi Park Sauber square kilometer lising Kungani Toki Sahunga Kunga Tareni. Isterasi Langak Sasana Nungaina Bahiduna district Taragatur Tora Kaidui. Lamdamasi the Makalaki Lamlaki Sa Use Hailay Kaya Marang kind of fangi. Lamdamasida Malem the Mutkigadrana Panariba Atang was Sama Oriba Sangai Pangli. Sangai Estate Kisawina Kangnaraga Nungina Estate Bar Oina Sakangari. Adugo Urkul district ki Siroy singda saliba Siroy Lilly bu state ki Leina haina sakangni tasengna maksu Siroy Lilly Manipur gi atai mafamda haudaba yamna fazaba atangba lei makhalamani adubo miyoi ba haiba kanglup asi angakpani makhoi bu sembiba taibang mapu ama lei haiba kauduna makhoi gi apamba phangnaba honabada mauksa gi khusim bu thugai lau mapu yongna tanbagum Zangjafam Piruba Mitaibu, Kukina Hatkani Haina Landaratuna, Talakpagum Mausagi, Hopamda, Lashatam Zaribu State Flower, Siroy Lilibu, Kuki Singna, Poppy Pambigi Leina, Mochinanaba Manipurgi Singkong Singya, Pudamakta, Pakshana, Tabaki Tabaksa Tarakli. Mayam Nihena Kangare, Poppy Pambi the drug, number 4 heroin powder, Sungeba. Drug asina miwe bezatibu, Manganana Bohone Haina, Mashibu Malem Gimiam Ating Matamli. Adubo huralanada shell pining bakangbu na drug asibu lalondu na asabu sendong tali. Asiguma drug ki wapamasi nga sidagi sahi taragi mamangda kaya taramde. Adubo nga sidi drug ki isu si barat pumbada asabu samaksya moire. Hauki pasahi taragi kuzing asigi manungda Manipura hana leijaramba yelau minataba Burma Bangladesh na singbadagi aini yadaba mitop kuki singna masingla ngamdana sangsilaktuna Manipur gi singi mafam singda khul kya taaduna leisilakli makhoina matam gi khudong saba lauduna voter lista maming chan sinduna Bharat ki nagarik am oiduna laingakta akaibe kya pirakli masigi mathakta communal naiba makhoi gi agam mathau officers singna sinduna makhoi gi khudong saba launaba any koki schedule tribe lista salamduna Manipur gel homina tabasu east gi khudong saba phangli sangsilakliba mito koki meamaduna punsilaga Manipur gi fajaraba singpat torial uthugaina ba umang paksana koktoktuna poppy pambi thaduna sendong tan ba horei migi mangdaba makhoi bu nungairadi loide poppy marakta jagoi saba horei poppy loktuna drug sunglaga yonduna asauba Selfam kya phangduna lengak sasanda makhogi fida makalei kadar haifet singba mitop oibana lalhaubu linkhat sinaduna Bharat Sarkar ga nomai kapna dabigi suspension of agreement su sanaduna koki singna khundaba singi mafam punamakta poppy pambi paksana thaduna lai hairiba mafam singasi Assam Rifles na control toba mafam singni lakliba wangdi Bharat ki praja singbu ngak seliba AR na Kudum Sanma Mafam Singda, Matau Kramna, Paksana, Poppy Pambi, Taram Libano Habishini. Miamna, AR Su, Poppy Havik Habaks, the Sauna, Senarabra Habisi, Asawang with a clip. Punamaxi Uraduna, Manipurgis Minister and Berena, Poppy Mutanaba, War on Drug Lock Foktuna, Poppy Pambi, Yantanaba, Honaraki. Masida Shauraduna Cookie Singa Makoida, separate administration POI Duna, Haukiba Sahi English Singaniga Kungo Humdogi me a Humdagi meet the Landarakuna, meet a Kiagi Tawailo Cre, Yumli Sinkia Tum Namangan Cre, meet a Gilapum Kia to Cre, Tashina Cookina meet the Paktak Miat, Zenosai Satrakli. Cookina Mataukram na Amuk Yamna Power, Pyram Libano, Hina Hangana Yang Lubuda Cookigi, National Flower Poppy Matina Oramki. Nong Takta Tin Bush Laga. Imaida tarai haiba khangdabana kokina poppy buthaduna sendong tali Madudagi Sungba drug tu sarubadagi koki masakaya phaijai singduna tatkhre haibasi makhoi ningsingde Manipur gi masak naiba DGP oiram housing na MLA oiriba LM Khaukte na haikibale kokina poppy bu phajaba laini khanduna thabani haina masidani mayamna Thaba Yaina Kriba, Manipur ki DGP oiramba aduga housing na MLA oiraba mana asumna hairishinadi makoina poppy thai haibasi mayak sengle Siroy Lilly haubi maming satliba Manipur bu
Poppypur haina onthoknaba Thouranglakpa sidi state flower Siroy Mahut Poppy na Singe Taurakpani haibasimadi soitre haina bale Ketuki Lairangna minam bangangduna Brakatana agani lingagi maton yauba uhawi haibada maademna sauduna laigi athoiba oirabasu minam bangangbagi pujagi thorom amatada katnadaba oyu haina sap tawbadagi Ketuki Lairang sannadaba oibagum migi Mangnaba oiba poppy pambi mafam amatada sanaroi masina state flower gi mot sinmadi mangda mangra tanmani atopa pawmana is the Naga National Government NSNIM da punsinkre Naga National Movement da anoba pangalama hapkat poina Eastern Naga National Movement gi mioi punama khusukulai ga loinana NSNIM da sanglaktuna punsinkre National Socialist Council of Nagaland amadi Framework Agreement mapung phaba thajaba thamduna Government of the People's Republic of Nagaland amadi India government anigi marak sathariba political wari sanaba sida hena mapangal hapkatnaba Eastern Naga National Government ki workers sing khusuklai ga loinana IM da punsilakpani hari ningsing bayabadi Eastern Naga National Government asi kumja English ngani ga taraga taruki January da semkhibani lob asina Eastern Nagaland da mathau tawduna Myanmar gi Naga sing Tirap Sanglang amadi Longding district Arunachal Pradesh da leriba Naga sing punsinduna makogi mafam ama kananaba thengnaduna lakhi lob asigi president Tauksam Mosang amadi general secretary Sompai Pongha anina haukibu January kunga mathoida IM gi Naga army headquarter da ayiba sirol pisinduna is the Naga National Government pu NSN IM da punsinbagi ayabani rakhi Madugi matung ina IM gi maikedi gi haukibu January kunga tereta is the Naga National Government gi kadar sing officer sing taram oktuna puna lup asigi kadar kuntra khusukulai ga loinana IM da sangmagi ayaba pikhi thawra maduda IM da sanglakhlaba lup asigi lusing busing na phongdokibada kumja English ngamaga samapan ga marfu ga nipan da NSN K amadi madugi mamang English ngani da NSN IM gi miyoi sing Arunachal Pradesh ki Tirap Sanglang amasung Longding da sangsilakpadagi nakalani gi marakta khuthoknarakhi masina maram oiraga mafam adugi miyamda Naga National Political Movement da Batman tadaba matang yauduna maikai khangdana lerakhi adubu satharakliba Naga gi khongsat asida Ato Kelonser Tes Muibana lusingliba IM na thajaba thamduna amadi Framework Agreement gi makhada Indo-Naga Political Dialogue asida thajaba thamduna IM da sangnaba phireb asi lawrakhibani hari Atopa pawmadana lupa crore mayam thadaraga sakhiba ISBT kangkhong sairi lenga na salaiba ngamdabadagi PPP model salainaba thabak hokre Manipur lenga na lupa crore mayam ama thadaraga sakhiba interstate bus terminus ISBT kangkhong sairi lenga na salaiba ngamlaktabadagi private public partnership PPP gi mawong salaina na thabak lakotre Interstate bus terminus asi matamadugi Prime Minister Dr. Manmohan Singh amasung UPA gi chairperson Sonia Gandhi na kumja English ngani ga taraga mathoi gi December 3 da sangaram khibadagi ngasi phawra mapung phana sejinaba ngamdri ISBTSC North Eastern Council gi taramathoi suba plan gi makhada lupa crore 24.55 sang sakhibani saurakna lam acre 9.135 park saw mapam asida sakhiba terminus asida amukta puna bus samaga manga thanabagi panamda sakhibani loinana masi sahi taradagi taraga manga phawgi manungda hengalakdaba gari gi masing pathoklaga amukta da bus sani phawba khamba yanabagi panamda sagatkhibani kumja English ngani ga taraga mathoida ISBTSC matamadugi Prime Minister na sangaram khrabasu kumja English ngani ga taraga tarukta matamadugi Works Minister Dr. K. Ratan Kumar na bus lam thaduna sejinaba okibani adumoinasu bus terminus asi ngasi phaw mapung phana sejinaba ngamdana lakli terminus manung asigi bus amasum truck sing khampamadu ngihak leitana kaibana maram moiraga semjinana ba honabada saunu khudong sada bakya mayuk nanki amaromda bus terminus asi hena phibam soksin kiba sidi kumja English ngani ga taraga mapan English ngani ga kunda covid laisat lakhiba matam aduragini matam aduda mapalamdagi lakpa gari khudingmak mafam asida thaujilaga khamlaba matungda miyoi sing adu quarantine center singda thadoknabagi thabak lakhatpada ISBT manungi lambi sing adu loinamak pungkai kai dun hena phibam suksin kibani loinana gari khampa madu hena phibam sankhidi
ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛꯅ ꯁꯦꯝꯖꯤꯟꯕꯤꯗꯕꯗꯒꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯑꯃꯁꯨꯡ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯒꯥꯔꯤꯒꯤ ꯆꯀꯥ ꯊꯨꯝꯕ ꯐꯥꯎꯕ ꯌꯧꯍꯟꯈꯤꯕ ꯃꯤꯌꯥꯝꯅ ꯎꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ISBTꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯂꯩꯔꯤ ꯒꯥꯔꯤ ꯊꯧꯖꯤꯟꯐꯝ ꯑꯣꯏꯔꯤꯕ ꯕꯦꯁꯤꯡꯗ ꯂꯩꯕꯥꯛ ꯃꯄꯩ ꯄꯥꯏꯁꯤꯜꯂꯒ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯂꯩꯔꯤ ꯕꯁ ꯇꯔꯃꯤꯅꯦꯁꯟꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯌꯥꯎꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠꯁꯤꯡ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯦ ꯍꯦꯛ ꯎꯕꯗ ꯍꯪꯒꯣꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯇꯔꯃꯤꯅꯦꯟꯁ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯒ ꯅꯛꯅꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ISBTꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯁꯤ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯅꯧꯅ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤꯗꯃꯛ ꯐꯤꯖꯤꯕꯤꯂꯤꯇꯤ ꯁ꯭ꯇꯗꯤ ꯇꯧꯅꯕꯒꯤꯗꯃꯛ ꯀꯟꯁꯜꯇꯦꯟꯠꯁꯤꯡꯅꯆꯤꯡꯕ ꯈꯟꯅꯕꯒꯤ ꯇꯦꯟꯗꯔꯅꯆꯤꯡꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯐꯤꯖꯤꯕꯤꯂꯤꯇꯤ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯒꯅꯤ ꯄꯥꯅꯔꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯔꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯃꯥꯏꯅꯃꯛ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ISBT ꯑꯁꯤ ꯅꯧꯅ ꯁꯦꯝꯒꯠꯄ ꯇꯥꯔꯕꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯀꯟꯁꯜꯇꯦꯟꯠ ꯑꯃꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ PPP ꯃꯣꯗꯦꯜꯗ ꯄꯥꯏꯈꯠꯅꯕ ꯋꯥꯐꯝ ꯈꯟꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ISBT ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯃꯤ ꯆꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯄꯅꯤ ꯃꯃꯥꯡꯗ ꯃꯇꯝ ꯈꯔ ISBT ꯑꯁꯤꯗ इंटर-स्टेट बससिंग अमसुंग इंटर-डिस्ट्रिक्ट बससिंग खामबगी थबक हरख्रब मतुंगदा मतम अदुर इम्फाल सिटी दा गाड़ी सिनबगी चांग असि हंथरुरबनि मफम अदुर लैरंबा ड्राइवर खरना पाउसी असिदा हाय हौजिक लैरिबा ISBT गी फिबम असि यामना पुंगनिंग नुंसिंगनाय ओय गाड़ी की रोटेस ngaib matamda imphal manung na ngaib da khudong sa da ba ISBT da ngak tang thaujilaga ngaib sida driver sing da khudong sa da ba dumak thengnari mashi lenga na mi yeng sang haningi hainasu pau sida suma khata na phongdorakli atopa pau mana CM na Greater Imphal Ring Road semang asi haudok lagani Imphal City manung na mi sin ba hanthana ba yauna Imphal gi lambi sing asibu hena pakthok sakthok hanana ba pannam da Manipur lengang na externally added project oina packet kadaba Imphal Ring Road project ki thabak se minister nang thomam beren hayeng hauduk lagane hari Manipur lenga ki Public Works Department na Asian Development Bank ki senthang makha da packet kadawriba project asi ki thabak su bohopi thoramasi Manipur lenga ki Public Works Department sinduna tagyel khongbal maning laikai da pangthok pa thoramama da se minister nang thomam beren na hauduk kadawribani Works Minister Govidas Konthawjam Chief Secretary Binit Joshi Lenga ki Minister MLA sing amasum official sing yauna pangthok kadoriba thoram aduda se Minister N Berena thabak paikhatnaba lamthagani project asigi apunba senpham gi sada nifuna lambi sembagi hiramda thadaraga lemawriba sada humfuna miyam gi yefa thorang yauna atai hiram singna thadagani project asina miyamda lambi thongi khudong sawa phangan matana tana lambi eduga naknaba mafam singda leiriba miyam gi makhal makha gi yefa thorang gi thabak sing paikhat ki dawribani kilometer yangkha hen sangba lambi asi semnaba paikhaliba project asida saru kharana lane mari ge duga saru kharana lane ani gi lambi sem ga dawribani project asi paikhat pa matamna lambi semada natan lambi gi nagye matik saba drainage system semba kalbar sing semba akoi bigi phibam da akai ba pihendana bigi dama urban public transport system lehanana ba e-bus kun leiba yauga dawri loidana lambi asi akoi bida leiriba lairaba amasum nupina imungi makok oiba imungsingi hingnanabagi dama e-rickshaw yangkhai gini thoisu leiraga salai hanba yauri malemgi imung manungna ihan hanba oina Paris Climate Change Agreement yauriba kanglona singangna paikhatpa ahanba Imphal Ring Road project asina oigadoribani project asina miyamda lambi thongi khudong saba pibida natana akoibagi phibamda pollution thokpa hanthan hari lambi sema matamda climate change ki saitheng lehandanabagi dama Khwampat Singjinda lam acre 2.47 amasung Haingang Singda acre 1.8 park sawa biodiversity park si samgat pasu project asida yauri park asi lamdam asidagi mangsilaklaba yelongengdigi leijaraklaba pambi makhal kya thagani project asi paikhatpada Imphal City manungda gari singdigi thadorakpa maikhuna nungsit nungsa senghandriba si hanthana panamda paikhatpani project asigi makhada lambi asi fauduna satliba mafamsingda lairiba pukri sing amasum atai water body sing semgatpana singbasu component ama oina yauri hensu pau sidam khatana phongdorakli atopa pau amana
Zamandar kunga mari laubagi recruitment athubada loisinbiu. Manipur Leingaki Home Department order thoktuna tara suba amasum tara mathai suba IRB gi Zamandar kunga mari laubagi recruitment adu written loiraga leptuna lairibasi athuba matamda bibabosi tawduna loisinbiu haina recruitment asigi written test mai paklaba candidate singna Leingaki pungning sungsilakli hiramasigi matangda candidate singa sinhai Manipur Leingaki Home Department kumza English ngani taraga nipan gi December tarukta tara suba amasum tara mathai suba Manipur Rifles ki Zamandar kunga mari amadi rifleman launaba order thoki order sigi matungina kumza English ngani taraga mapan gi January 5 digi kuntra phawba rifleman amasum Zamandar gi puna physical fitness test thoki Manipur Leingaki Home Department vacancy leibadigi anova recruitment gi order thoki basu leire masigi sumathakta sapmanana physical fitness test tawmina kiba rifleman singna recruitment process loibada natana waiting list laibasing fawba kaukhatuna hauji training kana sathari maramaduna vacancy su lei hairabanina aduga hauji oiriba phiba masida miyamna su khudong thiningai oiriba mafam singdagi central force sindoktun state force na mud sinbiu haibagi demand su leibanina lenga na hira masida miyeng sangbiduna recruitment asigi bibabosi pangthokbiduna recruitment process asi loisinbiro lebaki damak lawpham tokpa thaudang sing laujage henusu candidate sing asina lenga ki puning singsilakli aduga hauji koina di myam pau si matang solution jarage masu myam puna no update ngaminasi